ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯦꯝꯖꯤꯠ ꯂꯥꯡꯄꯣꯛꯂꯥꯛꯄꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ ꯈꯥꯡꯉꯣꯊꯛꯇ ꯆꯪꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯠꯁꯀꯤ ꯚꯤꯛꯇꯤꯝ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯐꯪꯐꯝ ꯊꯣꯛꯇꯦ ꯃꯈꯣꯏꯗꯤ ꯄꯤꯔꯤꯕ ꯁ꯭ꯇꯦꯠꯁ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯥꯔꯖꯨꯟ ꯃꯨꯟꯗꯥ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯇꯛꯁꯤꯟꯈꯤꯕꯅꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯍꯥꯎꯁꯇ ꯉꯁꯤ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯥꯔꯖꯨꯟ ꯃꯨꯟꯗꯥ ꯎꯅꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯠꯁ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯔꯣꯜ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯔꯦꯀꯣꯔꯗ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯐꯨꯔꯨꯞꯅꯣ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯄ ꯑꯦꯅꯦꯛꯁꯔ ꯄꯣꯏꯟꯠ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯈꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯥꯔꯖꯨꯟ ꯃꯨꯟꯗꯥꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯈꯥꯡꯉꯣꯊꯛꯇ ꯆꯪꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁꯀꯤ ꯚꯤꯛꯇꯤꯝ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯐꯪꯐꯝ ꯊꯣꯛꯇꯦ ꯃꯈꯣꯏꯗꯤ ꯄꯤꯔꯤꯕ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯗ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯥꯔꯖꯨꯟ ꯃꯨꯟꯗꯥ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯇꯛꯁꯤꯟꯈꯤꯕꯅꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯍꯥꯎꯁꯇ ꯉꯁꯤ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯥꯔꯖꯨꯟ ꯃꯨꯟꯗꯥ ꯎꯅꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯔꯣꯜ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯔꯦꯀꯣꯔꯗ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯁꯤ ꯀꯔꯝꯕ ꯐꯨꯔꯨꯞꯅꯣ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯄ ꯑꯦꯅꯦꯛꯁꯔ ꯄꯣꯏꯟꯠ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯈꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯥꯔꯖꯨꯟ ꯃꯨꯟꯗꯥꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ STꯒꯤ ꯁ꯭ꯇꯦꯇꯁ ꯐꯪꯂꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖꯃꯦꯟꯠ ꯂꯩꯕꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯐꯪꯕꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ST ꯁ꯭ꯇꯦꯇꯁ ꯐꯪꯕ ꯌꯥꯕ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯁꯨꯅ ꯂꯩꯕꯇ ꯅꯠꯇꯅ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯁꯦꯟꯁꯁ ꯔꯦꯀꯣꯔꯗꯁꯤꯡꯗ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯔꯦꯀꯣꯔꯗ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯁꯨꯅ ꯂꯩꯔꯕ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯐꯪꯐꯝ ꯊꯣꯛꯇꯕ ꯀꯨꯀꯤꯁꯤꯡꯅ ꯌꯦꯜꯍꯧ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯥꯌꯣꯛꯇ ꯚꯤꯛꯇꯤꯝ ꯀꯥꯔꯗ ꯁꯥꯟꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯅꯤꯁꯥꯅ ꯂꯥꯛꯍꯠꯇꯨꯅ ꯂꯩꯈꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃꯗ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ 1991 ꯂꯧꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯐꯣꯡꯅ ꯌꯨ ꯌꯣꯟꯕ ꯌꯨ ꯁꯨꯡꯕ ꯌꯨ ꯄꯨꯁꯜꯂꯛꯄ ꯌꯥꯍꯟꯈꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯛꯇꯝ ꯑꯃ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯇꯤ ꯄꯔꯤꯖꯥꯠꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯤꯁꯥ ꯊꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯒ ꯌꯥꯝꯅ ꯊꯤꯅ ꯇꯥꯏꯑꯣꯟꯅꯩ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯜ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯒꯤ ꯁꯦꯟꯖꯥꯎ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯪꯊꯗꯨꯅ ꯂꯩꯈꯥ ꯇꯥꯍꯟꯒꯗꯧꯔꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯒꯗꯧꯔꯤ ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯡꯂꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯅꯤꯁꯥ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯈꯤꯗ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯆꯍꯤꯗ ꯂꯨꯄꯥ ꯀꯔꯣꯔ 700ꯇꯒꯤ 700 ꯐꯥꯎꯕꯒꯤ ꯏꯟꯀꯝ ꯂꯥꯛꯀꯅꯤ ꯑꯉꯝ ꯑꯊꯧ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛꯅ ꯌꯨꯒꯤ ꯀꯔꯕꯥꯔ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯍꯤꯡꯁꯥꯞ ꯑꯁꯤꯗ ꯄꯥꯟꯗꯨꯅ ꯊꯕꯛ ꯆꯠꯊꯔꯛꯂꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯅꯤꯁꯥ ꯊꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯁꯥ ꯃꯨꯛꯇ ꯚꯥꯔꯠ ꯄꯥꯏꯈꯠꯂꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟ ꯆꯠꯊꯔꯤ ꯑꯗꯨꯒ ꯅꯤꯁꯥ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯤꯁꯥꯒꯤ ꯅꯤꯡꯊꯧ ꯌꯨꯕꯨꯗꯤ ꯀꯔꯤꯒꯤ ꯐꯣꯡꯅ ꯌꯣꯟꯕ ꯌꯥꯍꯜꯂꯤꯕꯅꯣ ꯌꯨꯒꯤ ꯅꯤꯁꯥ ꯑꯁꯤ ꯐꯣꯡꯅ ꯌꯣꯟꯕ ꯌꯥꯅꯕꯒꯤꯗꯃꯛ ꯅꯤꯁꯥꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯟꯖꯥꯎ ꯇꯥꯜꯂꯤꯕ ꯅꯤꯁꯥ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯁꯦꯟꯗꯣꯡ ꯈꯛꯇꯕꯨ ꯌꯦꯡꯂꯒ ꯁꯧꯒꯠꯂꯤꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯕ ꯁꯨꯗꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯈꯔ ꯈꯛꯀꯤ ꯋꯥ ꯇꯥꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯇꯧꯔꯛꯄ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯝꯗꯥꯏꯂꯣꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ NNC ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯠ ꯃꯥꯟꯅꯗꯕ ꯌꯥꯎꯔꯛꯄꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯔꯛꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄꯗꯒꯤ NSCNꯒꯤ ꯂꯨꯆꯤꯡꯕ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯃꯅ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ NSCNꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯏꯖꯤꯡꯆꯨꯡ ꯔꯣꯡꯃꯩ ꯀꯧꯏ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯒꯥꯏꯖꯨꯡ ꯚꯤꯂꯦꯖꯇꯒꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ NNCꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯄꯥꯔꯇꯤꯒꯤ ꯀꯦꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨꯗ NNCꯒꯤ ꯀꯥꯗꯔ ꯊꯥꯡꯃꯤꯟꯔꯣꯏ ꯀꯧꯕ ꯀꯥꯗꯔ ꯑꯃ ꯁꯣꯛꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯀꯁꯥꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯑꯃ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯏꯔꯤꯄꯣꯛ ꯅꯨꯡꯗ꯭ꯔꯝ ꯈꯨꯜꯗ ꯈꯨꯜ ꯉꯥꯛ ꯁꯦꯟꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯊꯝꯂꯛꯈꯤꯕ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯣꯡꯗ꯭ꯔꯝ ꯈꯨꯜꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯣꯔꯛꯇꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯩꯔꯤꯕ ꯒꯦꯠꯀꯤ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯣꯡꯗ꯭ꯔꯝ ꯈꯨꯜ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ
ꯈꯨꯟꯖꯥꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯨꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯈꯖꯤꯛꯇꯪ ꯅꯦꯝꯊꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯥꯏꯕꯗꯤ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜꯁꯤꯡ ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄꯗꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯣꯡꯗ꯭ꯔꯝ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯐꯥꯎꯕ ꯂꯥꯞꯅꯗꯅ ꯀꯥꯃꯨ ꯆꯤꯡ ꯕꯣꯡꯕꯥ ꯈꯨꯂꯦꯟ ꯂꯩꯉꯥꯡꯂꯣꯛꯅ ꯆꯤꯡꯕꯗ ꯀꯨꯀꯤ ꯈꯨꯜꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯃꯩꯇꯩ ꯈꯨꯜꯅꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯒ ꯄꯨꯟꯅ ꯂꯣꯏꯅꯗꯨꯅ ꯈꯨꯜ ꯉꯥꯛꯃꯤꯟꯅꯔꯤꯕ ꯀꯃꯥꯟꯗꯣ ꯄꯨꯂꯤꯁ ꯇꯤꯝ ꯑꯍꯨꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯒꯤꯅꯣ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯈꯨꯜꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯨꯛꯂꯧ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯂꯧꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯃꯍꯨꯠ ꯊꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯇꯤꯝ ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ SP ꯊꯧꯕꯥꯜ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯇꯥꯕꯤꯗꯅ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯝ ꯈꯨꯜꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯑꯄꯨꯟꯕ ꯈꯣꯜꯂꯥ ꯑꯣꯏꯅ ꯂꯥꯎꯈꯤ ngarang nungthil pung ani makai tabu matamda sekmai police station gi manung chanba khongampatta tata magic amada lakpa mioi ani dagi bolero car da lakpa masak khangdaba marks upa mioi kharana nungmai chindon da lupa lising humphudra ga manga chani nimphu laukhre hairi pawsuna hai registration number yaudaba tata magic aduda khomidok umang laikai dagi MD Nur Khan chahi nimphu kamathoi apokpa laikhidraba MD Rasim amadi MD Samit chahi taraga nipan hairiba mioi ani asi tongduna lakhi gari adu nungmai chindon da khamlaba matungda harib sinfam adu namduna laukhibani tata magic asi kangna tombi dagi imphal tamna lakhibani thogdo asigi paw phangudagi sekmai police station gi kangbu makha tana thibu humbagi thabak chathakre adubu haujik phawuda mifam kungi paw amata phangbalai hari relief camp ta leiriba mahiroi singna college singda form fill up tawu matamda sel laubire free oidre haina amadi exam tharamna toklangwada mahiroi singi issue asi Socialist Student Union of Manipur SSUM na yeng changbagalonana mahiroi lup asina ngasi education minister unakhre hairi education minister Thongnawjom Basant Kumar ga unaduna wari sanaba aduda relief camp ta leiriba college mahiroi singda natana athuba matamda education department ta order ama tholagani hainasu minister na phongdorkle haina SSUM gi president SCI mana phongdokre wafam asi ngasi relief camp ta leiriba mahiroi khara yauna SSUM gi president na luchingba education minister gi quarter da chatuna unakhibani Sinjamai police station gi manung chanba mayai lambi khagem pali crossing mayada ngarang numitang nupa amagi asiba hakchang ama taduna leiramle hairi police tagi phangba pawgi matung ina lambi gi nakalda taduna leiramba asiba hakchang adu numitang pung mapan rom tabu matamda miyam thangnarakibani mafam aduda forensic ki team lakuna yengsilaba matungda masak maming khangdoknanaba rims ki mok thamkhre miyoi adu jin khongra ama setli angangba machu gi jacket ama letli manungda asangba machu gi furit ama thai chaurakna chahini phurong gi leng oigani mahak asi gari gumba amana thomlamba oramba yai haina thajanari Pijari pausing asig loina loijare ngasigi damakta di numidang waram da phomba pause sindigi lokthok chaba maroi pausing miyam da pijaba tabiri basing bu amuka na khurumjari loina na pijari pausina adom da khajitang ore basu kana pi haina khanbire badi subscribe tabusu kawbigan haibu afnsimasu norukjari